Meeyamgi Hakchang Phana Thamnaba hotnabada Food Safety Officer Singna Pukchel Sengna amadi kathokpa amaga loinana Thabak toubagi tangai phadaba haina Manipur leingak Health Minister Dr. Sapam Ranjan na phongdorakli. Wafam ase ngasi Hotel Imphal National Iodine Deficiency Disorder Control Program, National Health Mission Manipur amadi Directorate of Health Services Manipur ga kutsam naraga sinba Global Iodine Deficiency Disorder Prevention Day 2024 gi thoramda mahakna phongdokhibani. Thawamaduda Minister Dr. Sapam Ranjan hai ngasi pangthok liba thawramasi gi maruiba pandamde Hakchang da sokloidaba iodine gi chang ningthina yawba thum sizinaba mathau tai haibase mipum khudingmakta ningsingbani iodized oidaba thum sizinabana khawpomba mitsoklakpa Hakchang sontharakpa wakhal ningthina khanba ngamlaktaba amade Hakchang piksilakpana chingba layong kaya thoraknabagi maram oirai. Iodine deficiency disorder asi lusin krabadi layeng bangamde adubu ngallingaida iodine yawba thum charabade ngakthokpa ngami haibasi tangai phadana khangdaba yadraba wafamne Meeyamda sigumba makalgi awareness pinaba sa worker Singna grassroots level da achoba thodang laure matang asida food safety gi official Singna su Meeyamgi haksel gi damak khalaga thamoi Sengna amade kathokpa amaga loinana Thabak toba chungane maruaina thumgi wholesaler amade dukana chingbada drive tawduna Hakchang da sokadaba thum yonbra amade thum sing adugi manufacturer amasung expiry date na chingba yengsinbagi tangai phadaba lei. Masida sunatana food store na chingbada yoliba acha thaki potlam sing Hakchang da sokningai oiba yawbra haibagi matang da so drive tawgadabane. Masida maruaina school singi manakta yoliba achathak sing kumna yengsinba mathau tai maramde mahairoi haibasi tungi yumbirelni makoigi haksel fahanbada leingak achoba thodang lei haibasi food safety gi official Singna kaubigano masida sunatana starasida yoliba nga mit amade hairana chingbada Hakchang sokningai oigadaba chemical yawbra haibadu kumna check tawgadabani haina Minister Dr. Sapam Ranjana makatana phongdokhi. Food safety officials yamna sincere ga mathau tai dukan sing sida chatlaga thum yoliba dukan sing wholesale du lagi tholai ba keno sing check tawba retail sida thadoi bas keno sing sale tawri ba pot sing whether it's iodized nataga nakli pot ba haibasi sema asna khangmina mathau tai because ultimately I khoigi miori sing apai prasa sing ne effect tawba do is ana food safety officials sing da ina appeal tawjining badi please pot yang big na uba but see impact say yang achobo impact ama apai society apai population big no ba impact amani and food safety officials ka sincere be you not only this atokpa human consumption tawbiya taba human consume tawbiya taba pot aina so ban taba pot ta khara drive as an Toubiyu drive topne haidana drive your daiji da food safety da meeting tawringai da jaga da chatlaga drive lakadarom ne haina pau pi bana taw